ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯉꯥ ꯇꯣꯏꯅ ꯊꯣꯡꯖꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯈꯔ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯈꯔꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯉꯝꯗꯗꯅ ꯑꯩ ꯉꯁꯤ ꯑꯣꯏꯅ ꯎꯠꯆꯒꯦ ꯇꯧꯖꯕꯅꯤꯀꯣ ꯑꯩꯅ ꯂꯧꯖꯩꯁꯦ ꯔꯧꯗꯤ ꯅꯠꯇꯦ ꯀꯠꯂꯥꯅꯤ ꯌꯥꯝꯅꯁꯨ ꯊꯣꯡꯉꯣꯏ ꯇꯣꯏꯅꯁꯦ ꯑꯉꯥꯡ ꯆꯥꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯣꯠ ꯑꯅꯤ ꯈꯛꯇꯪ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯍꯥꯟꯅ ꯑꯩꯅ ꯑꯆꯥꯊꯥꯎ ꯆꯃꯁ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯃꯆꯨ ꯈꯤꯇꯪ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯑꯃꯒ ꯂꯧꯔꯦ ꯑꯗꯨꯒ ꯐꯖꯅ ꯇꯣꯠꯂꯒ ꯃꯦꯔꯤꯅꯦꯠ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯤꯅꯤꯠ 35 ꯊꯝꯃꯅꯤ ꯁꯨꯃꯥꯏꯅ ꯃꯦꯔꯤꯅꯦꯠ ꯇꯧꯕꯁꯦ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯉꯥꯁꯦ ꯇꯣꯏꯅ ꯊꯣꯡꯕ ꯃꯇꯝꯗ ꯉꯥꯁꯦ ꯇꯣꯏꯗꯕꯅꯦꯀꯣ ꯑꯩ ꯃꯤꯅꯤꯠ 35 ꯐꯥꯔꯦ ꯑꯗꯨꯅ ꯑꯩ ꯑꯆꯥꯊꯥꯎ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯇꯔꯗ ꯑꯣꯏꯜꯁꯦ ꯈꯔ ꯍꯩꯔꯦ ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯊꯥꯗꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯃꯤꯟꯗꯣ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯤꯊꯤ ꯈꯔ ꯊꯥꯗꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥ ꯇꯣꯏꯅ ꯊꯣꯡꯕꯁꯦ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯩꯒꯤꯁꯤꯅ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯊꯣꯡꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯤꯊꯤꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯃꯤꯊꯤꯁꯦ ꯌꯥꯝ ꯍꯥꯞꯆꯔꯗꯤ ꯈꯥꯕꯅꯦꯀꯣ ꯍꯤꯡ ꯈꯤꯇꯪꯒ ꯊꯥꯗꯔꯦ ꯑꯩ ꯃꯁꯥꯂꯥꯁꯨ ꯌꯥꯝ ꯍꯥꯞꯄꯣꯏ ꯑꯗꯨꯅ ꯍꯥꯎꯅꯕ ꯑꯗꯨꯝ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕ ꯉꯥꯗꯣ ꯍꯥꯞꯆꯜꯂꯦ ꯄꯤꯁꯇꯣꯀꯣ ꯑꯗꯨꯒ ꯍꯥꯞꯆꯜꯂꯕ ꯃꯇꯨꯡꯗ ꯉꯥꯁꯦ ꯍꯥꯟꯅ ꯍꯥꯞꯆꯜꯂꯤꯁꯦ ꯃꯔꯣꯏ ꯍꯥꯞꯇꯅ ꯍꯥꯞꯆꯜꯂꯤꯁꯦ ꯑꯩꯅ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯉꯧꯒꯦ ꯇꯧꯕꯅꯦ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯁꯨꯃꯥꯏꯅ ꯉꯧꯕꯁꯤꯅ ꯉꯥꯁꯦ ꯇꯣꯏꯅ ꯊꯣꯡꯕ ꯃꯇꯝꯗ ꯉꯥꯁꯦ ꯌꯥꯝ ꯇꯣꯏꯗꯕꯅꯦꯕꯀꯣ ꯑꯩꯅ ꯇꯧꯖꯩꯁꯦ ꯇꯥꯎꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯩꯁꯤ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯊꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯊꯥꯎꯗꯨꯗ ꯑꯩ ꯇꯤꯜꯍꯧ ꯈꯔ ꯌꯥꯝ ꯁꯣꯏꯔꯒ ꯇꯤꯜꯍꯧ ꯑꯅꯤꯃꯨꯛ ꯁꯣꯏꯔꯒ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯨꯒ ꯍꯥꯞꯆꯜꯂꯕ ꯃꯇꯨꯡꯗ ꯇꯤꯜꯍꯧꯁꯦ ꯃꯤꯅꯤꯠ 2-3 ꯐꯖꯅ ꯉꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯇꯤꯜꯍꯧꯁꯤꯅ ꯃꯨꯟꯕꯗ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯡꯒ ꯆꯅꯝꯒ ꯄꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯀ꯭ꯔꯁ ꯇꯧꯔꯒ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥ ꯊꯣꯡꯕ ꯑꯣꯏꯒꯤꯕ ꯑꯃ ꯊꯣꯡꯕ ꯑꯣꯏꯒꯤꯕ ꯃꯔꯣꯏꯁꯦ ꯐꯖꯅ ꯃꯨꯟꯗ꯭ꯔꯗꯤ ꯊꯨꯝꯄꯦꯠ ꯂꯥꯎꯕꯅꯦ ꯑꯗꯨꯅ ꯃꯔꯣꯏꯁꯦ ꯍꯥꯟꯅ ꯐꯖꯅ ꯃꯨꯜꯍꯜꯂꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯅꯄꯥꯛꯄꯤ ꯂꯩꯇꯕꯅꯤꯅ ꯅꯥꯀꯨꯞꯄꯤꯗꯤ ꯍꯧꯖꯩ ꯑꯗꯨꯅ ꯅꯥꯀꯨꯞꯄꯤ ꯍꯥꯞꯆꯔꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯅꯄꯥꯛꯄꯤ ꯍꯥꯞꯄꯤꯔꯒ ꯊꯣꯡꯕꯤꯌꯣ ꯑꯗꯣ ꯅꯄꯥꯛꯄꯤ ꯍꯥꯞꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯕꯅꯦ ꯑꯗꯨ ꯅꯥꯀꯨꯞꯄꯤ ꯐꯪꯗ꯭ꯔꯁꯨ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯌꯥꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯐꯖꯅ ꯊꯣꯡꯕ ꯌꯥꯕꯅꯦ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯩꯕꯁꯤꯡ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯐꯪꯗ꯭ꯔꯗꯤꯀꯣ ꯑꯗꯨꯒ ꯃꯔꯣꯏꯁꯤꯡꯁꯦ ꯐꯖꯅ ꯕ꯭ꯔꯥꯎꯟ ꯍꯥꯏꯗꯤ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟ ꯑꯣꯏꯅ ꯇꯥꯅꯕ ꯉꯧꯕꯤꯔꯅꯤ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯣꯏꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯨꯟꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯀꯥꯟꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯆꯜꯅꯦꯁꯦ ꯑꯩꯈꯣꯏ ꯖꯤꯔꯥꯒ ꯐꯗꯤꯒꯣꯝ ꯃꯔꯨꯒꯁꯦ ꯁꯤ ꯆꯃꯁ ꯑꯃ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯁꯤꯟꯕ ꯀꯥꯟꯗꯅ ꯃꯩꯁꯦ ꯂꯩꯊꯕꯤꯒꯗꯕꯀꯣ ꯃꯁꯥꯂꯥ ꯀꯥꯔꯗꯤ ꯉꯥ ꯍꯥꯎꯇꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯅ ꯍꯥꯞꯆꯔꯤꯁꯦ ꯃꯆꯨꯅꯦ ꯃꯆꯨꯁꯨ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯑꯗꯨꯒꯐꯖꯅ ꯉꯧꯔꯦ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯉꯥ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯉꯧꯈꯤꯕꯗꯣ ꯑꯗꯨ ꯍꯥꯞꯆꯜꯂꯦ ꯄꯤꯁꯇꯣ ꯑꯗꯨꯒ ꯃꯅꯨꯡꯂꯣꯝꯗꯩ ꯀꯣꯠꯂꯒ ꯍꯥꯏꯗꯤ ꯉꯥꯁꯦ ꯇꯣꯏꯗꯅꯕ ꯇꯣꯏꯅ ꯊꯣꯡꯕ ꯑꯣꯏꯔꯁꯨ ꯈꯔ ꯇꯣꯏꯔꯁꯨ ꯂꯣꯏ ꯇꯣꯏꯔꯗꯤ ꯉꯥ ꯍꯥꯎꯇꯕꯅꯦ ꯑꯗꯨꯒ ꯊꯨꯝ ꯍꯦꯛꯇ ꯍꯥꯞꯆꯤꯟꯕꯤꯌꯣꯕꯀꯣ ꯊꯨꯝ ꯍꯥꯞꯆꯤꯟꯕꯁꯤꯅ ꯉꯥꯁꯦ ꯎꯏ ꯂꯥꯎꯕꯅꯦ ꯍꯥꯟꯅ ꯍꯥꯞꯄꯁꯤꯅ ꯑꯗꯨꯒ ꯉꯥꯁꯦ ꯇꯣꯏꯍꯟꯗꯕꯅꯦꯀꯣ ꯊꯨꯝ ꯍꯥꯞꯄꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯦ ꯍꯥꯟꯅ ꯑꯗꯣ ꯉꯥꯁꯦ ꯎꯏ ꯂꯥꯎꯕꯅꯤ ꯉꯥ ꯇꯣꯏꯕꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯠꯄꯅꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯤꯜꯂꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯟꯅ ꯍꯥꯞꯆꯤꯟꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥ ꯇꯣꯏꯗꯕꯅꯤ ꯍꯥꯟꯅ ꯀꯣꯟꯅ ꯍꯥꯞꯄꯕꯨꯗꯤ ꯍꯥꯟꯅ ꯍꯥꯞꯄꯅ ꯉꯥ ꯇꯣꯏꯗꯕ ꯍꯦꯟꯕꯅꯤ ꯑꯗꯨꯒ ꯑꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩ ꯑꯂꯨ ꯍꯥꯞꯄꯣꯏꯕꯀꯣ ꯑꯗꯨꯒ ꯍꯋꯥꯏꯊꯔꯥꯛ ꯈꯔ ꯍꯥꯞꯄꯦ ꯑꯂꯨ ꯍꯥꯞꯄꯗꯤ ꯑꯩꯈꯣꯏ ꯉꯥ ꯇꯣꯏꯅ ꯆꯥꯕꯁꯦ ꯍꯥꯎꯐꯝ ꯈꯪꯗꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯇꯞꯅ ꯑꯗꯨꯒ ꯃꯤꯅꯤꯠ 10 ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯣꯡꯕꯤꯔꯅꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯤꯗꯣ ꯈꯤꯇꯪ ꯅꯪꯅꯕ ꯑꯩꯅ ꯕꯦꯁꯣꯟ ꯆꯃꯁ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯄꯥꯎꯗꯔꯗꯣ ꯆꯃꯁ ꯑꯃ ꯂꯧꯔꯦ ꯃꯣꯔꯣꯛꯁꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯊꯥꯛꯅꯤꯡꯉꯁꯨ ꯍꯦꯟꯅ ꯊꯥꯛꯄꯤꯌꯨ ꯑꯩꯗꯤ ꯑꯁꯪꯕꯁꯨ ꯊꯥꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯑꯏꯪꯕ ꯇꯧꯔꯒ ꯐꯖꯅ ꯃꯥꯁꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯊꯤꯠꯄꯤꯔꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯆꯤꯡꯍꯤꯒꯨꯝꯕ ꯍꯥꯞꯄꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯆꯤꯡꯍꯤ ꯑꯩꯈꯣꯏ ꯆꯦꯡꯁꯤꯗꯤ ꯑꯐꯕ ꯅꯠꯇꯕꯅꯤ ꯆꯤꯡꯍꯤ ꯍꯥꯞꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯆꯦꯡ ꯅꯠꯇꯕꯅꯤ ꯐꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯃꯍꯤꯗꯣ ꯈꯤꯇꯪ ꯅꯪꯇꯛ ꯇꯧꯅꯕ ꯑꯩ ꯃꯤꯅꯤꯠ 35ꯒꯤ ꯃꯇꯨꯡꯗ ꯌꯦꯡꯕ ꯃꯇꯝꯗꯗꯣ ꯍꯋꯥꯏꯊꯔꯥꯛꯁꯤꯁꯨ ꯈꯔ ꯃꯨꯜꯂꯝꯃꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯔꯤꯕꯣꯞ ꯊꯥꯛꯆꯜꯂꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯉꯧꯕꯤꯔꯣꯗꯣ ꯉꯥꯁꯦ ꯀꯔꯤꯝ ꯇꯣꯏꯗꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤ ꯈꯨꯊꯣꯡꯁꯦꯀꯣ ꯍꯥꯟꯅ ꯃꯤꯅꯤꯠ 2 ꯉꯧꯈꯤꯕꯗꯣ ꯑꯗꯨꯒ ꯄꯨꯔꯥ ꯇꯣꯏꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯈꯔꯗꯤ ꯇꯣꯏꯔꯛꯀꯅꯤ ꯑꯗꯨꯏꯁꯨ ꯌꯥꯝꯅ ꯇꯣꯏꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯄꯅꯦꯕꯀꯣ ꯊꯨꯝꯁꯨ ꯍꯥꯟꯅ ꯊꯥꯛꯆꯟꯕꯗꯣ
ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯉꯧꯕꯤꯌꯣ ꯈꯥꯡꯗ ꯄꯛꯁꯟꯕ ꯈꯣꯠꯁꯟꯕ ꯂꯩꯇꯅꯕ ꯑꯗꯨꯒ ꯃꯤꯗꯤꯌꯝꯗ ꯁꯨꯝ ꯊꯣꯡꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯃꯍꯤꯗꯣ ꯍꯥꯞꯆꯜꯂꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯕꯦꯁꯣꯟꯒ ꯃꯣꯔꯣꯛꯀ ꯏꯁꯤꯡꯒ ꯊꯤꯠꯈꯤꯕꯗꯣ ꯑꯗꯨ ꯍꯥꯞꯆꯜꯂꯦ ꯃꯁꯤꯅ ꯃꯍꯤꯁꯦ ꯈꯤꯇꯪ ꯅꯪꯂꯞ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯃꯑꯣꯡꯁꯨ ꯐꯖꯕ ꯑꯗꯨꯒ ꯍꯥꯎꯕꯁꯨ ꯍꯦꯟꯕꯅꯤ ꯕꯦꯁꯟ ꯈꯤꯇꯪ ꯍꯥꯞꯄꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯝꯖꯤꯜꯂꯅꯤ ꯑꯩ ꯑꯗꯨꯒ ꯃꯤꯅꯤꯠ 3ꯃꯨꯛ ꯐꯖꯅ ꯊꯣꯡꯉꯅꯤ ꯍꯥꯏꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯨꯟꯅꯕꯀꯣ ꯃꯇꯥꯡꯁꯤꯗ ꯑꯩ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯅꯤ ꯐꯗꯤꯒꯣꯝꯁꯦ ꯁꯤ ꯂꯣꯏꯕꯒꯤ ꯊꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯍꯥꯟꯅ ꯈꯔ ꯊꯥꯛꯆꯟꯕꯅꯦ ꯍꯥꯟꯅ ꯈꯔ ꯊꯥꯛꯆꯟꯕꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯦ ꯂꯥꯁꯇꯁꯨ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯊꯥꯛꯀꯅꯦꯕꯀꯣ ꯌꯥꯝ ꯐꯖꯅ ꯃꯅꯝ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯒꯤ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯈꯔꯒꯁꯨ ꯃꯨꯜꯂꯛꯑꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯇꯣꯏꯗꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯃꯍꯤ ꯑꯩꯒꯤ ꯆꯥꯡ ꯂꯩꯗꯅꯀꯣ ꯑꯩꯅ ꯏꯁꯥꯅ ꯄꯥꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯗꯣ ꯑꯩ ꯍꯥꯞꯄꯅꯤ ꯑꯗꯣ ꯃꯍꯤ ꯍꯥꯞꯄ ꯃꯇꯝꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯤꯌꯨ ꯑꯌꯤꯡꯕ ꯍꯥꯞꯄꯤꯒꯅꯨ ꯏꯁꯤꯡ ꯁꯧꯍꯜꯂ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯄꯤꯔꯣ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯃꯤꯅꯤꯠ 8ꯗꯩꯅ 10 ꯐꯥꯎ ꯐꯖꯅ ꯃꯩ ꯃꯤꯗꯤꯌꯝꯗꯒꯤꯅ ꯁ꯭ꯂꯣ ꯐꯥꯎꯗ ꯊꯣꯡꯕꯤꯔꯣ ꯑꯩꯒꯤ ꯌꯦꯡꯉꯨ ꯃꯊꯛꯇ ꯐꯖꯅ ꯊꯥꯎꯒ ꯈꯔ ꯑꯗꯨꯝ ꯇꯥꯎꯈꯠꯂꯛꯏꯁꯦ ꯃꯥꯁꯦ ꯃꯨꯜꯂꯛꯑꯦ ꯍꯥꯏꯔꯕꯅꯦꯕꯀꯣ ꯁꯦꯄꯔꯦꯠ ꯑꯣꯏꯔꯛꯑꯦ ꯍꯤꯟꯖꯥꯡꯗꯨꯒ ꯊꯥꯎꯁꯤꯒ ꯁꯨꯃꯥꯏꯅ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯑꯣꯠꯄꯤꯔꯅꯤ ꯑꯩꯈꯣꯏꯅ ꯇꯞ ꯇꯞꯅ ꯉꯥ ꯇꯣꯏꯗꯅꯕ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯅꯪꯁꯤꯟꯕ ꯃꯍꯤꯗꯣ ꯑꯩꯒꯤ ꯄꯥꯝꯕ ꯃꯍꯤꯗꯣ ꯑꯗꯨ ꯑꯣꯏꯅꯕ ꯑꯩ ꯊꯣꯡꯉꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯌꯥꯝ ꯐꯖꯅ ꯅꯪꯁꯤꯜꯂꯦ ꯃꯌꯥꯝ ꯈꯤꯇꯪ ꯀꯣꯠꯈꯠꯂꯒ ꯌꯦꯡꯒꯦꯗꯣ ꯀꯩꯝꯇ ꯉꯥꯁꯦ ꯑꯃꯨꯛ ꯐꯖꯅ ꯃꯨꯜꯂꯦ ꯍꯋꯥꯏ ꯊꯔꯥꯛ ꯃꯨꯜꯂꯦ ꯑꯗꯩ ꯉꯥꯁꯨ ꯑꯌꯥꯝꯕꯅ ꯇꯣꯏꯗ꯭ꯔꯦꯗꯣ ꯑꯩ ꯀꯩꯁꯨ ꯃꯁꯥꯂꯥ ꯌꯥꯝꯅ ꯍꯥꯞꯄ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝ ꯇꯣꯏꯗꯕꯅꯦ ꯎꯏ ꯎꯏ ꯂꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯊꯨꯝ ꯍꯥꯟꯅ ꯍꯥꯞꯆꯟꯕꯁꯦ ꯑꯩꯁꯤ ꯌꯥꯔꯛꯑꯕꯅꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯣꯛ ꯇꯧꯅꯕ ꯈꯥꯡꯗ ꯊꯥꯎ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯅꯝꯒ ꯁꯤꯡꯒ ꯁꯨꯒꯥꯏꯕꯗꯣ ꯈꯔꯒ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔꯒ ꯍꯥꯞꯄꯦ ꯁꯤꯗ ꯑꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯃꯁꯥꯂꯥ ꯍꯥꯞꯄꯔꯣꯏ ꯑꯩ ꯃꯁꯥꯂꯥ ꯌꯥꯝ ꯍꯥꯞꯄ ꯍꯤꯟꯖꯥꯡꯁꯦ ꯀꯌꯥ ꯍꯥꯎꯇꯦꯕ ꯑꯩ ꯋꯥꯈꯜꯗ ꯍꯥꯎꯅ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯃꯁꯥꯂꯥ ꯌꯥꯝꯗ꯭ꯔꯁꯨ ꯀꯩꯁꯨ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯩ ꯍꯤꯡ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯍꯥꯏꯗꯤ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟ ꯄꯨꯔꯥ ꯀꯥꯕ ꯅꯠꯇꯕꯗ ꯐꯥꯎ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯂꯩꯊꯔꯒ ꯊꯣꯡꯉꯤꯕ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯗ ꯑꯩ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃꯅ ꯊꯣꯡꯕꯒ ꯃꯥꯟꯅ ꯄꯣꯟꯇꯦ ꯑꯗꯨꯅ ꯁꯨꯝ ꯁꯤꯅ ꯑꯩꯅ ꯊꯣꯡꯖꯕ ꯃꯑꯣꯡ ꯃꯌꯥꯝꯗ ꯎꯠꯆꯕꯅꯤ ꯃꯌꯥꯝꯅ ꯊꯣꯡꯕꯤꯔꯣ ꯍꯥꯏꯕꯗꯨꯗꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ ꯑꯩ ꯍꯩꯖꯤꯜꯂꯅꯤ ꯍꯧꯖꯤꯛꯀꯤ ꯍꯤꯟꯖꯥꯡꯗꯨꯗ ꯍꯥꯏꯗꯤ ꯑꯩꯅ ꯊꯣꯡꯖꯩꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯣꯛ ꯑꯃꯨꯛ ꯍꯩꯖꯤꯟꯕꯁꯦ ꯑꯩꯈꯣꯏ ꯊꯥꯎ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯔꯣꯏ ꯇꯧꯔꯒꯁꯦ ꯍꯥꯎꯕ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯦꯟꯕꯅꯦ ꯍꯥꯏꯗꯤ ꯈꯔ ꯍꯦꯟꯅ ꯍꯥꯎꯕ ꯍꯤꯟꯖꯥꯡ ꯊꯣꯡꯉꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯡꯕꯁꯤꯅ ꯌꯥꯝ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯩꯒꯤ ꯃꯍꯤꯁꯤ ꯄꯨꯔꯥ ꯌꯥꯔꯦ ꯌꯥꯝ ꯅꯪꯉꯒꯁꯨ ꯏꯪꯊꯔꯒꯅꯦ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯪꯉꯦꯕ ꯑꯗꯨꯅ ꯁꯤ ꯆꯞ ꯆꯥꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯍꯤ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯆꯥꯡꯁꯤ ꯂꯥꯛꯑꯒ ꯁꯣꯛ ꯑꯃꯨꯛ ꯇꯧꯔꯒ ꯑꯗꯩ ꯐꯗꯤꯒꯣꯝꯒꯁꯦ ꯍꯥꯞꯄꯗꯤ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯤꯌꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯥꯒꯤ ꯃꯅꯝꯗꯣ ꯆꯠꯈꯤꯗꯅꯕ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 1-2 ꯊꯝꯕꯤꯌꯣ ꯃꯅꯝꯗꯣ ꯂꯣꯏꯅ ꯍꯤꯟꯖꯥꯡꯗ ꯆꯨꯞꯁꯟꯅꯕꯀꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯂꯧꯊꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯅꯤꯠ 1-2 ꯐꯥꯔꯦ ꯐꯖꯅ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯃꯍꯤꯁꯨ ꯌꯦꯡꯉꯨꯇꯣ ꯄꯨꯔꯥ ꯆꯞ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯤꯗ ꯍꯦꯟꯅ ꯅꯪꯁꯜꯂꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯃꯨꯛ ꯏꯪꯉꯒꯁꯨ ꯍꯦꯟꯅ ꯅꯪꯁꯤꯜꯂꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯑꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯔꯦꯁꯤꯄꯤ ꯃꯌꯥꯝꯗꯣ ꯑꯩ ꯃꯊꯪ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ